China ki port city Tianjin da handak pangthokiba Shanghai Cooperation Organization SCO gi summit da saruk yaba lakhiba Myanmar gi military junta gi chief acting president Min Aung Hlaing na mahak ki handak ki China gi khongchat asida Chinese president JINPING da mahak na akhana na unaduna mahak ki oiba pendaba wafam kaya ama thamkhiba leikhi mahak na masak maming dipan matawdana nongsup leibak ki sakti leiraba leibak kaya amana Myanmar da tattana kihan khangan bagi thabak kaya ama leptana sathai haina thamoi sokna Chinese president JINPING da paudam khibani asumna nongsup leibak sing aduna Myanmar da kihan khangan laga makhoi gi democratic model adu leibak asida lakhanna bagi damakta masigi oiba thawong asina leibak manungi oiba issue da makhoina khut thingiliba sina henna khudong thiba oihalle haina yaningdaba amadi pendaba su phongdokhibani Ningsing bayabadi 2021 da Myanmar da military junta na lengak hek pai khibadagi nongsup ki leibak kaya amana Myanmar gi mathakta athingba kaya ama thamlakhi asumna western gi leibak sing aduna Myanmar gi mathakta athingba kaya ama thamkhibadagi leibak adugi senthum da sauna soksilakhi amadi diplomatic ki oiba khongthang kaya amada khudong sadaba lakhi masina maram oiraga Myanmar hariba leibak asi sahi asuk kuina malem masida tongan taraga leirakhibani aduna Myanmar gi mathakta athingba kaya ama thamkhibasina maram oiraga leibak adugi maru oiba foreign exchange bank kaya ama mathau tawhandre masina maram oiraga khudung sadaba kaya amasu mayoknaraga lakhibani masigi khudung sadaba matam masida Myanmar gi oina godfather ama oiriba China na ngasi phauba mateng kaya ama pangnaga lakhi asumna September gi tang amada China ki Tianjin da pangthokiba SCO gi summit da Myanmar gi military junta gi chief acting president Min Aung Hlaing na Chinese president gi mafam da phongdokhiba paudam khiba wafam sing adu tasengna masi manungda artha yamna chenba wafam ngaktani masigi matang asida amuktang sugaina nainasi khangminasi Myanmar gi junta gi chief asina masak maming asi phongdoktaba taraga su masida palliba leibak asi maru oina USA ni UK amadi Europe ki leibak kharasu adumak yauri hairiba sakti leikhraba western gi leibak sing asina Myanmar asida tattana aki akhang kaya ama piraga makhoina apamba asi tawgadabani ingadabani haibagi matagumna lamdam masomda China gi Myanmar da leiriba influence asi hantahanabagi damakta makhoina apamba democratic model asi lakhanabagi damakta manungda conspiracy kaya ama silli haibasi Myanmar gi junta gi sip asinasu khangi amadi masimak China gi president da paudam khibani makoina haibadi sakti leiraba nongsup ki leibak sing asina Myanmar gi mathakta sanction kaya ama lauthokkhibadagi Myanmar gi military junta gi leader sing gi mathakta company sing gi mathakta amadi leibak asigi tongan ba bank sing gi mathakta sanction thamkhibadagi masina maram oiraga saitheng kaya amasu phangkhi makoina hairi lauri madudi Myanmar da democracy asi athubada restore tawhangadabani amadi human rights abuse tawribasi kudakta lepkadabani haina kholau lauri tawbatabu makoina phongdokliba hairiba wafam asi leibak manunggi oiba issue mayam asi ningthina khangdre makoina mapan thongda khak yenglaga haire hainasu Myanmar gi junta gi sip asinasu pendaba amadi yaningdabasu phongdokhi matawasum tawna nongsup leibak sing asina Myanmar da tattana kihaliba amadi makoina phongdokliba wafam asina mayek sengna takle madudi Myanmar hariba leibak asigi oiba masagi oiba choice da foreigner singna khut thingjilaga makhoigi control makhada leigadabani haiba asini matang swaisida nongsup ki leibak singna Myanmar da thamliba miyeng asi makhoina asumna phongdokli madudi leibak asida multi party system gi democracy ama thamba pami leibak asida sang naina election free and fair da pangthoan ba pami leibak asida human rights asi ningthina thamba pami amadi leibak asida freedom oina leibak asigi praja sing asi hinganba pami haina phongdokli aduga masigi matang asida junta gi sip Min Aung Hlaing na hairibana nongsup ki leibak singna phongdokliba wafam asidi mapan thonggi oiba wafamni makhoina Myanmar gi manungi oiba issue amata ningthina khangdre makhoina pamba adukak tawgadabani makhoigi control makhada Myanmar asi hingadabani haibagi matagumna phongdokli haina maran siriba asini mataw asum tawna nongsup ki leibak sing asina Myanmar da thamliba miyeng amadi junta gi sip asina phongdokliba
wafam ani asigi khenaba mot asida kari kari yauri haibadudi hojik wahang ama oina thorokliba asi panba yabadi military junta gi chief Min Aung Hlaing na luchinglaga leibak aduda military coup ama chatharaga matamdugi Aung San Suu Kyi na luchingba elected government adu lauthokhi matam adudagi ngasi phawba military junta gi government asi pairaga lakhibani matam adudagi USA UK France Germany yauna nongchupki leiba kaya mana Myanmar da democratic rule adu amuk hanna restore tawnabagi damakta ngasi phawba demand tawraga lakhibani adubu asigumlaba nongchup leibaki khongthang asida Myanmar gi military junta gi sip asina adugi matik yaningdabasu phongdoki mahakna asumna hairi madudi outsider singna foreigner singna Myanmar gi political system asibu makoina manghanaba tawre makoina pusing tawnaba hotnare haina maran siraga ngasi phawba lakhibani masigi hiram asida Myanmar gi military junta gi sipna nongchup leibaki leader sing adubu maral sikhi amati asumna phongdoki madudi Myanmar hariba leibak asi Maliam gi atei leibak singa manadaba yamni unique oiba country amani masida foreigner singna outsider singna Myanmar leibak manungi oiba issue da problem da khangdana makoina mapan thongi oiba miyang da makoigi kanaba khudong chaba khara phangnabagi damakta makoina thanglakliba khongthang asi Myanmar na kaidongnu su yaba ngamloi Myanmar gi leibak manungi oiba issue problem asi foreigner singna kaidongnu su solve tawba ngamloi hana su phongdokhi masidai sida Myanmar gi junta gi sip asina argument tarokliba asi atei gi natte Myanmar hariba leibak asida tongan ba khulai paiba ethnic armed group kaya ama leiri hariba khulai paiba ethnic armed group sing asina leibak asidagi tongan tanabagi damakta matam kaya gi mamangdagi ihau kaya ama hauraga khulai pairaga leibak asigi government gi mayokta lan hauraga lakhibani maram asinani mahakna phongdokliba leibak asigi oiba ethnic armed group sing asina oihilakliba leibak asigi conflict mayam asi leibak manung asigi issue problem mayam asi nongchup ki leibak singna kaidonungdasu solve tawba oi thokloi hainasu Myanmar gi junta gi sip asina su phongdokhiba asi hojik Myanmar da lengak pairiba junta gi military tatmadona asumna claim tawri madudi karigumba leibak asida makhoina shakti pairaga leiba taragadi leibak asida khulai pairaga lan horiba ethnic armed group sing asina tawriba ihau mayam asi mai pakpa ngamloi amadi leibak asi kaidonungdasu machet taroi stable oiba ngamgani haina asumna claim tawri Myanmar leibak manungi oiba issue problem ground reality mayam asi masak khangdana nongsup leibak singi oiba democracy asi leibak asida hojik oiriba phibam masida susinaba oiroi haibasini hojik Myanmar gi junta gi sip asina hairibasi masi amaramda haiba taragadi junta gi chief Min Aung Hlaing gi mahaki regime gi legitimacy adu defend tawraga thammani haiba tare Mataw asum tawna junta gi chief Min Aung Hlaing na nongsup leibak singi leader singda asumna hairi matudi nakhoi gi democracy gi model adu aikhoida follow tawnabagi damakta force tawrakpa amadi kihan khangalakpa sing adu khudakta tokadabani haina phongdokli mahakna asumna makha tari madudi nongsup leibak ki democracy gi model adu hojik Myanmar da oirakliba situation asida sanapham amata leiroi hojik Myanmar da oirakliba situation asida aikhoina lucingliba military junta gi government asi asuki matik mathau tare masigi maramdi leibak sinma thungna ethnic armed group sing asina hauriba irang asi namthanabagi damakta leibak asi tungkoina stable oinabagi damakta amadi leibak asi maset tana kaidana adumak thamnabagi damakta aikhoigi junta gi government asi mathau tai masida nakhoina changsilaklaga leibak manungi oiba issue asi amata khangdana mapan thongi oiba miyengda nakhoigi khudong chaba phangnabagi damakta laurokliba khongthang adu leibak asida chusinaba ngamloi kanaba amata purakoi hainasu military junta gi sip aduna nongsup leibak ki leader singda haikhibani masigi wafam sing asini SCO gi summit ta saruk yaba lakhiba Myanmar gi military junta gi chief Min Aung Hlaing na Chinese president JINPING gi mafam da yamna thamoi sukna pendaba amaga loinaraga paudam khibasi mataw asum tawna Min Aung Hlaing gi thamoi gi paudam masi Chinese president na kupna amadi munna taraba matungda mahakna leibak singadugi masak maming di panma tawdana nongsup leibak singaduna Myanmar da pangan sole matagumna tawrakliba thawong sing force tawrakliba asi khudakta tokadabani haina condemn tawki masigumlaba thawong asi mahakna bullying behavior amani haina su maral sikhi asumna SCO gi summit aduda junta gi chief aduna
Chinese President ki mafam da paudam liba wafam sing adu butaraga Chinese President na Myanmar gi wafam adu bu saugatlami amadi mahakna sumda phongdoki madudi atopa laibak sing haibadi outsider sing foreigner na Myanmar laibak manungi oiba isuda makhoina laklaga solve tawba ngamloi masidi laibak asida lairiba hojik junta na paliba government na solve tawba ngamgani haina su phongdoki sakti leiraba nongsup ki laibak singna asonba laibak singda control tawnabagi damakta hodariba si khudakta lepkadabani haina su warning tawki amadi sakti leiba laibak singna pangal solaba laibak sing asida khud thinginbagi thabak asi khudakta tokthoklaga malen prithvi asi multipolar oina adumak leiminagadabani haina phongdoki masina hainingliba asina malemda leiriba laibak sing asi masa masana maning tamna laingak sagadabani asida kanagumba amatana khud thinginbagi mathok tade hairi khudam oina hairabada China Russia India tongan tonganba laingak sasol leiba taragasu makhoi diplomatic ki oiba mari aduki matik phana chatli asumna malemda leiriba laibak sing asi amaga mari phana mating pangnaraga hingminagadabani pangan sole haiduna pangal kallaba laibak sing aduna khud thingjinba mahakna apamba mawongda control tawbagi wakhalasi khudakta tokadabani hainasu Chinese President JINPING na nongsup laibaki lusingba sing aduda paujel pikhibani nakalamrom da haiba taragadi malemgi oina sotharaba laibak Myanmar gi oina di China asi god father ni hiram khudimakta China na military da economically oina su matam kaya gi mamangdagi mateng kaya ama panglaga lakli hojiksu laibak ani gi marakta tongan ba project kaya ama paikhatlaga leiri China Myanmar economic corridor gi makhada China na hojik Myanmar manungda tongan ba saukhat thorangi oiba project kaya ama paikhatlibani China na Myanmar manungda paikhatliba project mayam asigi manung channa hojik China na senpham mayam ama thadaraga Myanmar da lambi thong kaya ama semgatli railway gi lambi semgatli pipeline kaya ama semgatli amadi Indian Ocean dagi Myanmar phawraga China ga samnagadaba hithangpham kaya amasu hojik kanna semgatlibani asumna masida paliba China Myanmar laiba ani sigi oiba economic corridor asida tongan ba miyengda China gi su Myanmar gi su nakal animaki oiba kana bangakta oi China gi su masida khudong chaba kaya ama phangli amadi Myanmar gi su masida tongan ba khudong chaba kaya amasu phanglibani masigi matang asida kari maramgi damakta China na Myanmar da senpham mayam ama thadaraga lambi thong sembada railway sembada pipeline sembada amadi hithangpham sembada China na thawai asuk yamna yauribano haiba taragadi China gi su laibak asigi oiba khudong chaba khara phangnabagi damaktani masigi manung channa China na atopa laibak singa karba tawba matamda khwaidagi shortcut oiba lambi asi Myanmar asi fawraga pipeline tingba sina atopa laibak singdagi energy gi oiba trade tawnabada masina lambi khwaidagi shammi maram masina Myanmar asi China na thadokpa yade masigi sumathakta Myanmar da fangliba resource mayam ama maru oina energy da China na miyeng thammi maram masina China na Myanmar da mating pangba taragadi Myanmar gi leijariba resource mayam ama China da maman hongna pigadawribani asina maram oiraga laibak ani asigi oiba economic corridor asi hojik kana khumang choksinba haibadu oi aduga Myanmar gi oiba miyengda yengba taragadi China gi su khudong chaba khara phangnabagi damakta Myanmar da senpham mayam ama thadaraga mahagi su trade road asida khwaidagi asamba lambi thinabagi damakta Myanmar asi maru oibanina Myanmar na amuk China na tawrakliba thabak thorang mayam asida investment mayam ama purakibani amadi tasengna haiba taragadi Myanmar hariba laibak asi economically oina yamna sonba laibak ni maram asina China na hiram khudimakta mahaki backing da laiba haibadu oi aduga mapangan solaba military junta asi China na backing da laibiraga sauna support tobiri nakalamromda Myanmar amadi China hariba laibak ani asi yumthangnaba laibak ni Myanmar gi damakta China asi border security gi damakta yamna mathau tai Myanmar amadi China laibak ani asi sanglaba ngamkhai gi lonaba lei karigumba matamda Myanmar manungda military junta amadi irang horiba ethnic armed group sing aduga muknarakpa nongmai kapnarakpa matamda China da sauna saitheng piri China amadi Myanmar ani gi ngamkhai gi lonaba area da irang lehenba asi China na famde matam pumnamakta stable oiraga santi leibadu pami masigi maramdi China gi trade amadi investment da akaiba laktanabagi damaktani aduga amuksu China amadi Myanmar ani gi ngamkhai da rebel group sing asina hawriba irang asi
कंट्रोल तौनबगीदमक्ता चाइनागी इन्फ्लुएंस असि मतम पुमनमक्ता म्यांमारना मथौ ताई मसिगी मरम मयाम मसिना चाइनानासु म्यांमार मथौ ताई अदुगा अमुकसु म्यांमारनासु चाइना असि असुकी मतिक मथौ ताई साउथ ईस्ट एशियागी लमदम मसिदा चाइनाना खुदुम चन्नबगीदमक्ता महाकी इन्फ्लुएंस असि हेंगतनबगीदमक्ता म्यांमार असि यामना मथौ ताई अदुगा अमुकसु मसिगा चप मनई म्यांमारसु चाइनादगी सेनफमसिंग इन्वेस्टमेंट अमदी मिलिटरीदा डिप्लोमेटिक सपोर्ट कया अमा चाइनाना पीरी मसिना मरम ओइरगा चाइनानासु म्यांमारनासु हारिबा नकल अनिमकी ओइबा व्यूदा कानाबा फंगमना मरम ओइरगा लेबाक अनि असिगी मरी असि यामना स्ट्रॉंग ओइबा अमा मथौ ताई म्यांमार की नॉर्थ थंगबदा काचिन नमदी सान हारिबा स्टेट अनि असि चाइनागा लोनरगा लेबनी हारिबा म्यांमार की नॉर्थ थंगबदा लेरिबा स्टेट सिंग असिदा तोंगान तोंगानबा खुलाई पाइबा इथनिक आर्म ग्रुप मयाम अमा लेरिबनी मसिगी मनुंग चन्ना ममिंग ओइना पनबा तारगदी वा कोकांग काचिन हारिबा सिंग असि पनबा याय म्यांमार की सान अमदी काचिन हारिबा स्टेट असिदा लेरिबा इथनिक आर्म ग्रुप सिंग असिगा करिगुम मतमदा म्यांमार की मिलिटरी जुंटागा फाइट तौनै अदुबु तसिंगना हारिबा सान अमदी काचिनदा लेरिबा इथनिक आर्म ग्रुप सिंग असि चाइनागासु लिंक यामना लेंगनी हाइबदी मरु ओइना ट्रेडता कुसुकुलाई सिंग पुथोक पुसिन तौबदा अमदी सेप ओइबा जोन सिंगिदमक्ता चाइनागा यामना लिंक लेंनै अदुना करिगुम मतमदा इथनिक आर्म ग्रुप सिंग अदुगा म्यांमार की मिलिटरी जुंटागा अनिमक असि मुक्नबा फाइट तौनबा तारगदी चाइनाना म्यांमारदा फाइखलिबा प्रोजेक्ट मयाम इन्वेस्टमेंट मयाम अमदी ट्रेड रोड चाउना अकायबा लाकपना मरम ओइरगा चाइनागासु हारिबा इथनिक आर्म ग्रुप सिंग असिगा लिंक लेनबना मरम ओइरगा मखोइना इहौ हौबा असि ngамहन्दे चाइनाना कंट्रोल तौरगा थंबा ngамमि मरम अदुना म्यांमार की मिलिटरी जुंटा की गवर्नमेंट चाइना की इन्फ्लुएंस असि मखाताना म्यांमार दा लेप्तना थंबा असि पामी मरम अदुना चाइनाना म्यांमार मनुंगदा खुलाई पाइरगा लाल होरिबा रिबेल ग्रुप सिंग असिबु कंट्रोल तौबा ngамबना मरम ओइरगा म्यांमार मनुंगदा मिलिटरी जुंटा अमदी खुलाई पाइबा इथनिक आर्म ग्रुप सिंग असिगा मुक्नबा नोंमै कापनबा लान तौनहनगिनि हाइबा असि चाइना की मखुत्ता खुदिमक लेरे हाइबनी मसिदा चाइनाना म्यांमार दा लान होरिबा रिबेल ग्रुप सिंग असिदा असुमना हाइबा सुंगम्मि मदुदी ngамखैगी एरिया दा इरांग थोहनगनु सरांगनबा ओहनगनु अखोइगी इन्वेस्टमेंट अमदी थाउगी पाइपलाइन सिंग असिबु प्रोटेक्ट तौरगा थम्मु मसी करिगुम नखोइना इन्दबा तारगदी नखोइना ट्रेड तौरिबा खुलाई पुथोक पुसिन तौरिबा अमदी सेफ जोन ओइरिबा असि खुदक्ता कक्कनी हाइबा तारगदी हारिबा खुलाई पाइरगा लाल होरिबा रिबेल ग्रुप सिंगी ओइनादी साउना मांगजबना मरम ओइरगा चाइनाना हारिबा सिंग असि मखोइना इनबसु ताई मरम असिना चाइनागी असिगुमलबा खोंथांग असिना मयेक सेंगना ताकले मदुदी मिलिटरी जुंटा अमदी इरांग हौरिबा इथनिक आर्म ग्रुप अनिमक्ता तोंसिल्लगा डबल पॉलिसी सानै हाइबसिदा मतारई हौजिक्ति म्यांमार की मिलिटरी जुंटाना सही असिगी अथेंबदा लेबाक असिदा अमुक नौहौनना इलेक्शन पांगथोक्लगनी हाइबसु लाउथोखिबा लेख्रे मसिगी मतुंग तारकपदा करी लाकपनो हाइबदुसु येंमिनसी।